Back Howlingta, I Momoka Salam na Mayambutaram Nokcheri. Ngasi Howlingta Khana Zagadoriba topic asi Haukiba November Taraga Nipan Dagina Ngarang November Kunga Mari Fauva Chathakiba Chayola Machupna Chathakiba World Antibiotic Awareness Week Hariba Hiramasigi Matang da Puzarakpani Ngasigi topic asisu World Antibiotic Awareness Week Hariba Sini aduga ngasi akhoi studio da lengsin biduna library expert asina Dr. Sangita Thangjam consultant microbiologist Shija hospital amasung AMR core committee Manipur kisu member oibiribini Dr. Bo ahanba makta taram nokchari Dr. ahanba da ngasi gi akhoina pukhatchari ba topic asima haibadi nahan hokiba November taraga nipan dagina ngarang November kunga mari fawba chathakiba huziki chayola machupna chathakiba khogi World Antibiotic Awareness Week se haiba se kari maram gi damakta pangthokpano masigi kana basina kari no haibadu khangjaoge World Antibiotic Awareness Week haibasi maruoina global campaign makhani masidei samagi campaign sigi maruoiba pandandi akoigi antimicrobial resistance ki awareness si akoigi malengi miyam pumbada masi ki awareness hengathanna bagi damakta tawu sigi mathata masigi pandam sigi mathata akoigi antibiotics se kamana season nadagi akoigi antimicrobial resistance thon basna maram oil kanda hai akoi nioiba singa kari kari akaiba atugi akoigi aina su yawi masi akoigi World Health Assembly gi 68 suba session da 2015 na hando oina chana ba kokibuni aduga masi matamdu dagi hauna 2015 dagi hauraga Toxic Hobada, Malin Bombada, Riba Bombada, Akoigi, World Antibiotic Awareness Week, November, Taragani Pandagi, or November, Pulmari Pova, Mayam Palantawi, Aduga, Masigi Palantawi, see Akoigi, Maruina, Masigi Palantawi, Pandan, and Silent Mamanasu, Panjagre, Palansi, Antibiotics, Hazana season and never get a aduga handak chahi gi oina thimsina karino dusu khangjawle akogi antibiotics se phazana season abiu haiba handle antibiotics with care haiba se sineba sina akogi handak chai gi palan dogi thim moina aduga makhadana lakchani se mem dagi khoina khangjaning isna huziki antimicrobial resistance haise haiba AMR haiba sina karino sisisu khangja hoge masi kamaina tawbano AMR haiba si full form the antimicrobial resistance haibani actually akhoigi anaba infection cause tawriba akhoigi mahik sing se sibu akhoina moibu destroy tawnaba hat naba aduga akhoigi anaba se Pahanaba season naba akogi hidak singse masibu kaidauge haibada makha tana anaba singsi pahanaba natraga ngakthoknaba season nabada ngamhandabadu antimicrobial resistance haina khangnei antimicrobial resistance taseng haibda yamna critical oiba akogi public health issue mani haina akogi World Health Organization nasu already declared to bikhrabani aduduga masigi issue si akogi major health emergency ni haina so already declared to bigre adu masina maram oirakanda akogi antibiotics se kaidauge habada antibiotic season abasina mi masing akogi sibagi masing se adokke matik henkathale aduduna akogi hojiki khwaidagi maru oiba akogi health ki concern oiba issue di kari orino hai taragadi akogi ngasai hana season ramba akogi hidak to akogi ngasai mahik sing anab tholba mahik sing do adu hat pangamba antibiotic to makha tana season aba ngamdaba haibese si season issue ore aduga akoina masigi issue sida kayamuk yamna kiningai orege haibabu akogi hojik ki oina per year da akogi antimicrobial resistance haibase masisna akogi misi mina thonbagi changse chahi amada around 7.5 lakhs oyeba aduga akogi research analysis ki matung ina akogi 2050 fawagi manung dadi akogi
antimicrobial resistance na maram oirakanda akoi misi mina thokpagi changse kaidoge hada chahi amada 10 million deaths oini haina akoi research analysis ta yawi aduga hojiki oina su haidi akoi gi cancer ga road accident gana akoi gi thohanba misi mina se sidagi akoi gi antimicrobial resistance that home misi mina se sine hele aduki matiki ningai oreba antimicrobial resistance haibase aduga mem dei makata na khangjaningi sina hojiki antimicrobial resistance hojiki AMR se ohelakpa yaba habidi thohalakpa ya magi causes se sisigi matang da su mem dei khangja hogi hoi antimicrobial resistance se taseng haragadi overuse and misuse of antimicrobial se haigi darka leitana akoina hidak se ana nare haidana pungcha da sasanba sisina maruwe ba cause amoy doine ba adugi mathakta akoina haidi ana badu nare haiduna akoina doctor gi manakta chatlaga concern tawraga ana basi akoina laiwong si yeng dabida akoina pharmacy da chatlaga ai lok thunge isa nuaite aduduna lok thungba se phanaba antibiotic ama pibiu ai chage haraga pharmacy duna di pirani ko kudam moin harabada adu ai gi anabagi laiyong dudi hoi ai gi anaba laiyong dudi pharmacy duna khangoi doini haidi virus na bu cause torira bacteria na cause torira fungus na cause torira habidudi khangdri neba but ai gi anaba do adu gi di nuaiti habidu gi complain na marmo kana nghatang gi relief phangnaba hidak tudi lana season nei neba aduna adusu cause ama oini aduga akoigi whole analysis ki matung ina even doctor gi manakta akoina doctor na advice ki matung ina prescription to base worldwide ki analysis ki matung ina 30% of akoigi prescription se masisi unnecessary prescription ne hai hagi darka leita na prescribe to ba akaino ne hai ba aduna maram or kan da akoigi antimicrobial resistance adum tholi ne ba masigi maruoina masidai akoina khangada se haidi akoigi healthcare settings ha hospital gumba ta ko akoigi infection control practices gumba se masi phajana lehan biba adu itadi akoi kaisu tawroeba adu bu kai doge have the infection akoigi healthcare settings ha infection control measures se phajana leita baduna su adugi course amo oidone ba mathangda magi maruoba course si akoigi hygiene sanitation phajana leita base sina oidoine causes ko causes aduduga mem makhata na khangjening je hujike kogi antimicrobial resistance hujike AMR se ngakthokna ba akoina khara ngakthok jana ba haitare prevention oina ko prevent tongna ba kari kari ti lokhat pa ya ba ke tu khangjo antimicrobial resistance si akoina kamaina ngakthok dagi haitaraga di aina ngasai mamang da su panjaki ba akoigi antibiotic se haidi maram chana ade matam chana season na biragadi akoi antibiotic se haidi antimicrobial kaino se resistance thoi koi antibiotic preserve to bangamni aduga akoine antibiotic se doctor amagi phajana well trained oiba healthcare personnel lamgi manakta chalaga samna haibda doctor amgi manakta chalaga I see example kudamoina haibada ko ai nini humni dagi ai khanau nare aduga ai lok thunge aduna masi kaidoga doctor sina phajana assess tawrani magi anabagi symptoms sindo adu assess tawr kana mana o symptoms sina di si oibe ai suppose virus no oibe ai natraga bacteria no oibe ai hebado khalla kanda akoigi doctors ne prescribe to hidak se akoi matam chana chabiba aduga magi course to phajana complete oina chabiba masi zumbaru oiba akoigi antimicrobial resistance masi ngak thokpa akoigi ngamnaba panda achoba panda mamani adugi mathakta akoigi hand hygiene khut hamba se yam important oi adugi mati important oi kai no haibada akoigi environment sida akoigi microbes ana nga side pal se antimicrobials ana hai se masi mitna uba mahik amta nate haidi aduna aigi khutsi deisa mahik kyam yarongani aigi mitna udaba haibase aina natraga mayamna natraga nangna kana amta na khangba ngamde aduiduna khut hambase suppose healthcare settings sa haraga
nurse oi be ai doctors oi be ai natraga any healthcare workers oi be ai patient amagi care changdringai da akoina khutse phajana hambiba aduga patient dubu care tawba lorakanda akoina khutse phajana hamba aduna kaidoge habada akogi infection se control tawbada akogi maru oi important measure am oi doineba aduga last oina vaccine se akogi pibam thoko vaccination schedules me amam leidana sisu matam jana kapaga matam jana akoina lawragadi akoi antimicrobial resistance asingak thokpa ngamani hojike mem na so hojike AMR hojike antimicrobial resistance ngak thokna bagi habadi prevention takpire ko makadan khangni hojike antimicrobial haibasiga antibiotic haibasiga ani sigi khenabasina karino haibado adusu khangjaho antimicrobials hairagadi akogi micro na palisine micro haibadi yam pikpa akogi naked eyes na uba ngamdaba mahik mayam se sibu kaidawba akogi destroy tawba natraga magi growth se akoina nendahan bangamba adugumba akogi group of drugs haitarene adubu antimicrobials haina khangnei antimicrobials si magi aina group ne haigre ko masi makhal mari thokna categorize tawe makhal mari si kari kari no haibada akogi virus treat tawbadana season aba akogi antimicrobial sina antiviral hai ko then akogi fungus treat tawba season aba akogi antimicrobial sina antifungal hai ko aduga akogi bacteria season aba treat tawbada season aba antibiotics na antibacterial hai aduga parasitic infection treat tawbada samna haida ko malaria kari kara na base parasitic infection da chini siguma treat tawbada season aba sina antiparasitic hai ko adaida antibiotics hai se kaidoge haibabu akoi antimicrobial haina in hojik panjaki base sisigi akoi class amane haitar makhala mane do antibiotics se masidi akoi na bacteria gi infection se masi khatadang ngathokna ba nathuga masi phana ba gi damakte season ne ba adu antibiotics se siso mu aina ngasai antimicrobials da class me am leibedo adu maina class makti nate adu antibiotic makhal se am yangbre adu kimatic yangbre antibiotic makhal se adu antibiotic makhal yamba se kaidoge da yami be antibiotic makhal se magi mathau specific oiba haidi leina du gi matung ina ne haidi antibiotic si jagadabani haibe se leigreba suppose pneumonia naragadi kari antibiotic jagadage natraga urinary tract infection naragadi kari jagadage kai no haibada maduda cause tawdoriba organism do aina pneumonia cause tawhangadoriba anaba do cause tawhangadoriba koi ngasai maik se microorganism se siga ngasai ge aina urinary tract infection cause over organism se siga di manar aroidana ko aduiduna antibiotic se yamna leibedo aigi anaba dugi mowong du yenga kanda antibiotic singdo season na bigane Doctor Jose antimicrobial amadi antibiotic ki ani gi khenabasu takpere ado makadana mem dei khangjaningi ba wafam kya leiri ado matang swais da break khatang lojage matang swais da break am lojage break tegi yamna thuna hanjarake impact health link meeting ta tuna lebiu Mambo Mukana Taram Okchari Ngasi Helling the Kana Zarami topic asi World Antibiotic Awareness Week Kamari Lenana Kana Zaba topic ni Handak the November Taraga Dipan Degina Ngarang November Kungamari Fawa Chathazakiba Adugi Matang Dani Aduga Ngasigi Equigi Studio the Lengsin Biriba expert asina Dr. Sangita Thangjam Consultant Microbiologist Shija Hospital Loinana AMR Core Committee Manipur Gisu member of Biribini Dr. Momoka Salam actually when Makatana Dr. Day Kangzaning Vesina Quigi antibiotic season of a Aquina Muevana Hek Narakanda Susina Requadum antibiotics Sisina Mue with the Kana Hanbase Sisina Karikari Kana Hanbage Habisu Kangzauge Antibiotics Aquina Matam Jana Magi prescription do Adugi Matung ina Aquina Pazana complete or in a jaragadi Muebakiagi Punsikan Bangami in fact Aqui 1928 tagi akoi keno Sir Alexander Fleming na penicillin introduced to giba matam do adu dagi na hojik phobada almost a century says akoi many lives akoi kai haide kan bangangre aduna antibiotics se aduna bo mayam important oi ena yamna maru en hai se masigi maram sinani aduna antibiotics se akoi na phajana season naraga tungda akoi
lakadoriba generation singse sigi su akoina preserve tonaba honaba se si yamna maru oy aduna akoi huziki WAAW haiba World Antibiotic Awareness Week se sisu malem pombada akoi palan tawre adu huziki antibiotic sizinabagi akoigi pros and cons ko haibse sisi di matang da su khangja hoge akoi antibiotic sizinabagi pros sai tar di kana ba haibtuni ko kana ba haiba bu huzi ena mamang da pangi ba ko magi antibiotic sizinabagi kana ba importance ga adum hairap manarabani adubu ai amu haizage antibiotic si akoina sizinabasi doctor amagi prescription makhada aigi aigi anaba infection to ise sigi aigi symptoms duga phajana correlate tawrakanda assess tawraga magi antibiotic tu matam jana phajana jaragadi akoi anaba su phale anaba phanbada natana akoi ngasagi antimicrobial resistance ana ngasagi akoina khanari antimicrobial resistance si sungthok thohalaroi aduna antibiotic si akoi exam khudam moina pizarabada akoi si surgery tawdringaida akoina antibiotic se matam jana pihoraba adu oitaragadi akoi surgery tawro ka post surgery da akoi antibiotics pihobosna marmorga infection cause or kadaba anab thola kadaba se masibung athokpa ngamni akoi Shija hospital da su aina Shija gi employee or banina Shija hospital da akoi practice tawba sigi akoi antibiotic use siga related oiba kaino makatang ai khudam oina panjage akoi surgery tawba matamda single shot antibiotic haidi antibiotic se ama khatang operation tawdungai da koi pi ko masi antibiotic pi basi kaidoge have da koi analysis tawi akoi infection control team ana adu akoi kaidoge have da survey tawraga analysis tawna balai adu survey tawu matamda ngasi bobo manungda akoi antibiotic shot ama khatang pi gi base operation tawdungai da surgery tawdungai da masaiza koi surgical site infection ama bo ngasi bobo note tawdeba which means aina ngasai mamang su panjagi ba akoi 30% of prescription se darkar leitaba prescription hai to antibiotics se darkar leitana pisan le hai base masi ai hospital da practice to ba khoi ngasai ga in haizabado antibiotic ama khatang ka khra ko operation lor ka da su antibiotic am da prescribe to da bi da patient do phazana dum recover to ba se masi thengda jai aduga kon sai tar di magi haidi antibiotic season na basina kari kari manghan ta ke habadu ne ba da masile antibiotic season na bana manghan ba haibasi akoi kai gumba antibiotic se akoi nyam toin season ba darkar leita da su hek kai noma su khanau ngai be su kaimte yeng da bida haidi akoi ne antibiotic hek sasan ma masina kai doge da nga sai de mamang de pam antimicrobial resistance se masi se thon doi ne develop to hon doi ne ba kai gino da aina virus na ni aina antibiotic to chawrani aina cha doi di antibacterial ne adu da kai doge ha ai on ai gi kai no da system da ka hujiki antibiotic di fight to ba horani ko aduga darkar leitaba du chagani mathang da aina adu hidak tu charaga phagada ba aigi bacterial infection do kaidoge habi yara ro antimicrobial resistance develop to grani aduna maram orakanda kaidoge habda akoi gi antibiotic se matam chana chabanatana darkar leitab da charoi da bani aduga kaino tawre masigi mathakta akoi gi antibiotic se sagadaba matam dudang sagadabani na haira khadi once prescribe to khitari ko masida akun henjana chaba yawina phatre kaina kharamna wana chaba su yawidana madu su yadi adu henjana chaba samu kai doge habda aigi isagi akoi punamaki isagi koigi immune system se madu slow down decrease the whole level aduna marmor kanda tungda koigi anaba tholakpadane fight tawda waba hela leba ko aduga antibiotic yamna seasonaba se sisigi side effects later banati yamna common oina harbe haidi khudam da akoigi abdominal pain gumba adagi akoigi loss of appetite hidi saning thakning ba phawda gumba and even major complications da high taragadi akoigi bone deformities gumba adugum phawba thokpa yaw antibiotic se hojike lana seasonal ba taraga di hamne aduduga me makhatan khangjaningi se hojike antimicrobial resistance sisigi hoji fawda leiba magi scenario se habidi malem gi oina world gi oina amadi india gi oina karamba scenario da leiri bage tu khangjaw
as masi pallagadi bako tasengna akiba tuzungba haibado aina ai microbiologist am orubanina ko tasengna akiba tuzungba phawi kaigino haibada antibiotics se haidi Sir Alexander Fleming in 1928 penicillin quite first introduced so green ko adubu chahi tara phadringai da penicillin se sorry chahi tara almost adugi matung ikan kanada na 1940 sidai sana akogi antibiotic resistance haidi penicillin se anaba lying the season of the akoi kaino to treba mating pangak treba effective oi treba anaba ngak thokpa na traga anaba phan bangamak treba aduiduna maram oira kanda kaino taweba akoi antibiotic se season number se yamne hengalak pase sisina akoi se akoi da threat ama pire ta sengna hayabada threat se yamna kiningai oiba threat ni aduga 2000 dagina 2015 bo sida worldwide oina antibiotic season number se adoke matik wangre haidi malem pumbagi leba pumbadana 32% hengatle antibiotic season number se aduga India gina 62% oire aduna takpadi akhoi India da seasonary antibiotics se world malemgi mafam khuding makta lam khuding makta seasonary antibiotics sidagi double times oire haibina ta aduna India sina akhoi gi malemgi kwaidagi yamne antibiotic seasonable leibak oire masina kwaidagi kiningai oba issue mane Jose Malim Guinness India sina Huziki antibiotic season of the quite the gi hena wang but that lady neighbor to go Jose India you in the Huziki antimicrobial resistance mutat nabagi the makta kari action plan the local balay bage to Kangsa Hoki. Akoigi Indiana di in fact akoigi WHO gi World Health Assembly da akoigi 68 World Assembly da Katani akoigi World Antibiotic Awareness se sigi akoigi introduce toraga akoigi plan ama semgri se adubu sigi mamangda India di National Action Plan for Containment haina ko or for antimicrobial resistance haina ne 2011 da already semgri India gidi adudeda magi sigi policy sigi maru oiba pandam di karino haibabu akoigi India da thohaliba akoigi antimicrobial resistance masi kamaina thohalino aduduga masi thohan basi gi mathakta masi sandu hengala ise so spread to khala ise sandura ise hendura ise masi kamaina tawraga mayam sidai sa awareness piraga hengala laga masi season number se handa handa ge habase sigi kaino se maru oiba magi kaino ne policy ne ba akoigi National Action Plan for Containment of Antimicrobial Resistance hai se aduga sigi mathakta points manga yawi maru oiba points manga yawi maru oiba points manga sidai sa hai se rational use of antibiotics habiti antibiotics se darkar leba matam da season abiu haibase ne antibiotics se darkar le tan season abasna ne ba ko antimicrobial resistance develop tawdoi se aduna masi darkar leba matam da season abiu second point da moina hai se akoigi antibiotics se masing ham salaktre haidi hana season naramba akoigi antibiotics sing do adusu kaidoge have the resistance develop tawbudna maram oirakanda anabadu akoigi natraga mahik cause oiba anabadu akoina kaidoge da phanba natraga akoi destroy tawbase ngamdre aduiduna akoigi anoba antibiotics effective oiba akoigi antibiotic antimicrobial se masi akoi research tawraga develop tawbada ko encourage tawba second point sida yawise the third point the high se akoigi antimicrobial surveillance system mama phazana establish tawba haidi antimicrobial system hai tari suppose urinary tract infection ama nare hai taragadi urinary tract infection se masi kari mahikna ohenba yai urinary tract infection se adu tadi adugi mahik sing dudi masigi antibiotic se pizaraga phagani haibase sigi system se phazana surveillance tawba haidi aduma tawbiraga adu phazana establish tawra thambase sima darkar leire next akoigi hospital gumba healthcare settings gumba da akoigi infection control practices kaise phazi hengapi strengthen tawba aduga last ki point the fifth point da akoigi National Action Plan for Containment of Antimicrobial Resistance yoise mase yoise akoigi antibiotic seasonary ba stakeholders khuding ma phazana educate tawba train tawba adu motivate tawa karino motivate tawdoi se train tawdoi se educate tawdoi se hai targadi
antibiotic se karamba matamda natraga kanada tanaraga kayam kuina kayam haidi karamba matam bok sa duini habase phajana kaino tobase masi darkar le habase sijina bagi tamata phajana tanaba darkar le habne em matam solution lagle aroiba the message ang khata bibira mayamda okay aina wall antibiotic awareness week siga mari leinana aina mayamda pass tawniba message ti akoi anamba matamda akoina karigumba akoigi numit amabu akoina palan tawge na khanba matamda nomadagi hena akoi palan tawba thengnade adubu antibiotics ki maramdadi hapta ama chupna wall health assembly na hapta ama chupna akoigi matam kaithokadabani haidana malem pumbagi mipum khuding makta haidi si awareness is spread tawna ba hana haisi aduki matic important oi kaigino habde antibiotics si matam jana season naraga phajana charaga di akoigi punsi se kanba ngamni aduna tungi akoigi lehogada ba ita isu singi hai ta generations mayamgi khalla kanda antibiotics si matam jana season naraga hingogada ba moi myam so akoina nungai na hujik leri sumaina anaba manarakpada phajana layong du khangaga hidak to matam chana pizaraga anaba to phanaba mayam khotna minasi habese thamjage yam nungai je mem gi matam mamal yamla matam khara kai thok peraga hujiki world antibiotic awareness week ki matang da mamal yamla ba wafam khara thambi bagi damakta mem bo hana thagachari ngasi gi damakta di matang swaida impact health link lotion jare mathangi chayol da anoba topic ama amuk puduna lakjage ngasi gi damakta di kainana ba yathang ni jari